ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯊꯧꯗꯨꯅ ꯆꯠꯂꯨꯔꯕ ꯀꯩꯐꯥꯒꯤ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯧꯗꯨꯅ ꯂꯥꯛꯂꯒ ꯀꯨꯃꯥꯔꯒꯤ ꯒꯦꯠꯇ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯔꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯃꯥꯕꯨ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯊꯩꯖꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯦ꯫ ꯀꯩꯐꯥꯅ ꯏꯃꯨꯡꯔꯣꯝꯗ ꯆꯪꯈꯤꯕꯒ ꯊꯨꯅ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯥꯅ ꯂꯩꯕ ꯀꯥꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯀꯩꯐꯥꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯃꯊꯛꯇ ꯀꯥꯈꯠꯈꯤꯕꯗꯨꯗ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ "ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯧꯔꯒꯦ?" ꯀꯩꯐꯥ ꯇꯥꯁꯤꯟꯅꯗꯦ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯀꯧꯗꯨꯅ ꯀꯥꯔꯛꯏ꯫ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯁꯨ ꯀꯩꯐꯥꯒꯤ ꯃꯇꯨꯡꯗ ꯏꯅꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯌꯥꯡꯒꯣꯏ ꯁꯅꯥ ꯂꯩꯇꯦꯅꯦꯍꯦ." ꯀꯩꯐꯥ ꯇꯥꯁꯤꯟꯅꯗꯦ ꯑꯗꯨꯃꯛ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯀꯧꯗꯨꯅ ꯊꯤ꯫ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ "ꯂꯩꯇꯕ ꯃꯤꯕꯨ ꯅꯪꯅ ꯀꯧꯗꯨꯅ ꯊꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪ ꯉꯥꯎꯗꯧꯔꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯦ." "ꯑꯩ ꯂꯩꯇꯦ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯂꯒ ꯆꯪꯉꯛꯏꯕꯅꯤ ꯏꯗꯣꯝꯆꯥ. ꯑꯩꯉꯣꯟꯗ ꯂꯣꯠꯄꯤꯒꯅꯨ. ꯑꯩ ꯃꯥꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ." "ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ? ꯂꯩꯔꯗꯤ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯊꯤꯕꯁꯤꯗ ꯐꯪꯉꯣꯏꯗ꯭ꯔꯥ? ꯂꯩꯇꯕꯒꯤꯅꯤ ꯐꯪꯗ꯭ꯔꯤꯕꯁꯤ." ꯀꯩꯐꯥ ꯊꯑꯣꯏꯅ ꯇꯥꯁꯤꯟꯅꯗꯦ ꯃꯥꯒꯤ ꯊꯤꯐꯝ ꯊꯣꯛꯄ ꯊꯤꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯅꯤꯡꯗꯒꯤ ꯀꯨꯃꯥꯔꯅ ꯐꯨꯔꯤꯠ ꯀꯣꯂꯔꯗꯨꯗ ꯄꯥꯏꯔꯛꯇꯨꯅ ꯆꯤꯡꯂꯒ ꯃꯈꯥꯗ ꯄꯨꯊꯔꯛꯏ꯫ ꯑꯗꯨꯒ ꯊꯣꯡꯗ ꯏꯟꯊꯣꯛꯂꯒ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, "ꯌꯨꯝꯁꯤ ꯃꯄꯨ ꯄꯥꯟꯗꯕꯒꯨꯝ ꯅꯪꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯑꯩꯅ ꯏꯔꯦꯟꯖꯅ ꯍꯥꯏꯔꯤꯉꯩ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯔꯦꯝꯕꯗ ꯏꯅꯥꯏ ꯇꯥꯟꯅꯒꯅꯤ." "ꯀꯀꯥ, ꯑꯩ ꯁꯅꯥꯒ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ. ꯄ꯭ꯂꯤꯖ ꯀꯀꯥ." "ꯃꯤꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤ ꯑꯣꯏꯅ ꯇꯥꯒꯦ ꯅꯪ? ꯁꯅꯥꯁꯤꯗ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ? ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯌꯨꯒꯦ?" "ꯐꯔꯦ, ꯀꯀꯥ ꯍꯣꯏꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯀꯩꯐꯥ ꯊꯣꯛꯈ꯭ꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕꯗꯨ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤꯕꯅꯤ, ꯇꯥꯔꯤꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯎꯅꯈꯤꯗꯕꯁꯤꯅ ꯐꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯝꯃꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯨꯃꯤꯟ ꯐꯝꯃꯝꯕꯗꯒꯤ ꯋꯥꯁꯔꯨꯝꯗ ꯊꯨꯅ ꯆꯪꯈꯤ꯫ ꯃꯆꯤꯟ ꯃꯈꯥ ꯇꯦꯡꯊꯣꯛꯂꯒ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯃꯕꯨꯛꯇ ꯅꯥꯜꯂꯒ, "ꯃꯃꯥꯒꯤ ꯊꯋꯥꯏ ꯃꯆꯥ, ꯅꯪꯁꯨ ꯃꯃꯥꯕꯨ ꯋꯥꯔꯧꯕ꯭ꯔꯅꯦ?" ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ, "ꯕꯦꯝꯃ, ꯕꯦꯝꯃꯧ, ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦꯅꯦꯍꯦ?" "ꯅꯤꯅꯦ, ꯑꯩ ꯋꯥꯁꯔꯨꯝꯗ ꯂꯩꯌꯦ, ꯊꯣꯛꯂꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯨꯕꯗꯨ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯇꯥꯊꯣꯛꯂꯒ ꯇꯋꯦꯜ ꯑꯃꯅ ꯇꯩꯊꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯗꯨ ꯀꯞꯄꯨꯔꯦ ꯍꯥꯏꯕ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯋꯥ ꯑꯃꯗ ꯑꯣꯏꯅ ꯊꯩꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ. ꯅꯣꯏ ꯀꯀꯥꯁꯨ ꯉꯥꯏꯍꯧꯔꯤꯕꯅꯤ." "ꯍꯣꯏ ꯅꯤꯅꯦ." ꯑꯁꯨꯝꯅ ꯃꯈꯥꯗ ꯀꯨꯝꯃꯤꯟꯅꯔꯛꯂꯤ꯫ ꯀꯨꯃꯥꯔꯗꯤ ꯆꯥꯕ ꯍꯧꯔꯝꯗ꯭ꯔꯤ꯫ ꯃꯈꯣꯏ ꯆꯪꯉꯛꯄ ꯎꯕꯗ ꯀꯨꯃꯥꯔꯅ, "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ. ꯅꯧꯄꯥ ꯅꯨꯄꯥꯁꯤꯗꯤ ꯂꯥꯝꯃꯦꯅ ꯆꯥꯈ꯭ꯔꯦ." ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯞꯅ, "ꯁ꯭ꯀꯨꯜ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯒꯅꯤ. ꯕꯨꯡꯉꯣ, ꯀꯔꯤ ꯀꯔꯤ ꯍꯥꯄꯛꯎꯒꯦ?" "ꯆꯦ, ꯌꯥꯔꯦꯗ." ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯃꯥꯒꯤ ꯁꯔꯨꯛꯇꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯄꯤꯔꯝꯃꯒ ꯃꯥꯁꯨ ꯆꯥꯕ ꯑꯃꯨꯛ ꯍꯧꯏ꯫ ꯀꯨꯃꯥꯔꯅ, "ꯆꯥꯛꯇꯨ ꯈꯔ ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯨꯅꯦ ꯅꯪꯕꯣ." ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ, "ꯃꯇꯥꯡ ꯃꯇꯝꯁꯤꯅꯅꯤ, ꯆꯥꯅꯤꯡꯕ ꯁꯨꯛꯐꯥꯎ ꯐꯥꯎꯗꯕꯁꯨ ꯂꯩꯕꯅꯤ." ꯀꯨꯃꯥꯔ ꯀꯔꯤꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯌꯦꯡꯉꯛꯏ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯊꯕꯛ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯒ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯄꯣꯊꯥꯅꯕ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯐꯃꯨꯡꯗꯗꯤ ꯍꯤꯞꯂꯦ ꯍꯥꯏꯕꯕꯨ ꯇꯨꯝꯊꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯅꯤ ꯃꯤꯠꯃꯥꯡꯗ ꯃꯊꯪ ꯃꯊꯪ ꯎꯔꯛꯄ꯫ ꯐꯃꯨꯡꯗꯒꯤ ꯀꯨꯝꯃꯛꯑꯒ ꯕꯦꯜꯀꯣꯅꯤꯔꯣꯝꯗ ꯊꯣꯛꯂꯛꯂꯤ꯫ ꯊꯥꯕꯜ ꯐꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯅ ꯍꯦꯜꯂꯤ ꯃꯩꯆꯥꯛ ꯄꯤꯕꯁꯨ꯫ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯇꯥꯡ ꯆꯥꯅꯅ ꯁꯅꯥꯔꯦꯝꯕꯤꯁꯨ ꯐꯣꯟ ꯇꯧꯔꯛꯏ꯫ ꯍꯦꯂꯣꯒ ꯍꯥꯏꯗꯕꯤ ꯁꯅꯥꯔꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯁꯨ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯦ ꯅꯪ, ꯅꯠꯇ꯭ꯔꯥ? ꯁꯅꯥ, ꯍꯧꯈ꯭ꯔꯕ ꯋꯥꯗꯨꯗ ꯌꯥꯝꯅ ꯈꯟꯖꯤꯟꯗꯨꯅ ꯅꯁꯥꯗ ꯅꯠꯇꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯗꯨꯁꯨ ꯁꯣꯛꯍꯟꯒꯅꯨ." "ꯁꯅꯥꯔꯦꯝꯕꯤ, ꯑꯩ ꯉꯝꯗꯦ. ꯋꯥꯈꯜ ꯑꯁꯤꯅ ꯈꯜꯂꯔꯣꯏ ꯍꯥꯏꯔꯕꯁꯨ ꯏꯁꯥꯅ ꯏꯁꯥꯕꯨ ꯈꯝꯖꯤꯟꯖꯕ ꯉꯝꯗ꯭ꯔꯦ. ꯑꯩ ꯀꯩꯗꯧꯒꯦ ꯁꯅꯥꯔꯦꯝꯕꯤ?" "ꯁꯅꯥ, ꯊꯦꯡꯂꯦ, ꯄꯣꯊꯥꯅꯕ ꯇꯧꯔꯣ. ꯀꯞꯀꯅꯨ, ꯅꯪꯅ ꯀꯞꯄ ꯄꯛꯆꯗꯦ. ꯅꯪꯗꯤ ꯃꯣꯃꯣ ꯅꯣꯛꯀꯗꯕꯅꯤ." ꯑꯁꯨꯝꯅ ꯁꯅꯥꯔꯦꯝꯕꯤꯅ ꯊꯦꯝꯕꯤꯗꯨꯅ ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯨꯝꯕ ꯁꯨꯝꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯤ꯫ ꯅꯣꯡꯇ꯭ꯔꯦꯟꯒꯤ ꯀꯔꯃꯁꯨ ꯂꯣꯏꯈ꯭ꯔꯤ꯫ ꯂꯂꯤꯠꯇꯤ
BP stroke tꯧꯈꯤꯕꯗꯒꯤ ꯃꯁꯥꯅ ꯀꯟꯅ ꯃꯁꯤꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯔꯤꯁꯨ ꯐꯪꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯕꯅ ꯁꯅꯥꯍꯟꯕꯤꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯌꯨꯝꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ꯫ ꯁ꯭ꯌꯥꯝꯔꯥꯖꯇꯨ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯀꯅꯥꯅꯣ ꯈꯟꯅ ꯐꯣꯟꯗꯨ ꯑꯣꯛꯈꯠꯂꯤ꯫ ꯄꯥꯏꯕꯤꯔꯛꯏꯁꯤ ꯄꯜꯉꯥꯛꯄꯒꯤ ꯄꯥꯕꯨꯡ ꯑꯣꯏꯗꯣꯏꯔꯥ? ꯑꯍꯣꯏ ꯃꯥꯅꯤ, ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯩꯈꯣꯏ ꯇꯧꯖꯔꯛꯏꯁꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤꯅꯤ꯫ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯒꯥꯔꯤꯒ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯒ ꯊꯦꯡꯖꯤꯟꯅꯕꯗꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯁꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤ꯫ ꯁꯤꯒꯤ ꯄꯥꯎꯁꯦ ꯍꯥꯏꯖꯒꯦꯅ ꯇꯧꯖꯔꯛꯄꯅꯤ꯫ ꯁ꯭ꯌꯥꯝꯔꯥꯖ ꯐꯝꯃꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯄꯥꯎꯁꯦ? ꯀꯔꯤ ꯍꯣꯁꯄꯤꯇꯥꯜꯗꯅꯣ ꯄꯨꯈꯠꯂꯤꯕꯕꯣ? ꯍꯥꯏꯔꯛꯂꯤꯕ ꯍꯣꯁꯄꯤꯇꯥꯜꯗꯨ ꯇꯥꯔꯒ ꯁ꯭ꯌꯥꯝꯔꯥꯖ ꯐꯣꯟ ꯊꯝꯅꯔꯒ ꯃꯥꯒꯤ ꯃꯤ ꯑꯃꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯒꯗꯤ ꯈꯨꯗꯛꯇ ꯑꯣꯄꯔꯦꯁꯟ ꯑꯃ ꯄꯥꯡꯊꯣꯛꯇꯕ ꯌꯥꯔꯣꯏꯗꯕꯒꯤ ꯄꯨꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯁ꯭ꯌꯥꯝꯔꯥꯖꯇꯨ ꯍꯧꯖꯤꯛꯇꯗ ꯃꯤꯄꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯑꯣꯄꯔꯦꯁꯟꯒꯤ ꯃꯔꯛꯇ ꯅꯔꯁ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯄꯦꯁꯦꯟꯒꯤ ꯐꯦꯃꯤꯂꯤ ꯌꯧꯔꯛꯇ꯭ꯔꯤꯕꯣ? ꯑꯩ ꯃꯄꯥꯅꯤ, ꯀꯝꯗꯧꯔꯤ ꯏꯕꯦꯝꯃ? ꯄꯦꯁꯦꯟꯁꯤ ꯈꯤꯇꯪ ꯁꯤꯔꯤꯌꯁ ꯑꯣꯏ, ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯔꯨꯜꯁꯀꯤ ꯃꯇꯨꯡꯏꯟꯅ ꯀꯥꯎꯟꯇꯔꯗ ꯆꯠꯄꯤꯔꯒ ꯐꯣꯔꯝ ꯑꯃ ꯁꯥꯏꯟ ꯇꯧꯕꯤꯔꯨꯁꯣ꯫ ꯁ꯭ꯌꯥꯝꯔꯥꯖ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯧꯔꯨꯅꯕ ꯂꯥꯛꯂꯤ꯫ ꯇꯧꯒꯗꯕ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯟꯗꯛꯅ ꯗꯣꯛꯇꯔ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯇꯨꯡꯏꯟꯗꯨꯅ ꯂꯥꯛꯄꯤꯔꯣ, ꯋꯥꯔꯤ ꯑꯃ ꯁꯥꯒꯗꯕ ꯂꯩꯔꯤ꯫ ꯁ꯭ꯌꯥꯝꯔꯥꯖ ꯗꯣꯛꯇꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯀꯦꯕꯤꯟꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯋꯤ ꯑꯥꯔ ꯁꯣ ꯁꯣꯔꯤ, ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯈꯣꯡ ꯑꯣꯏ ꯊꯪꯕꯁꯦ ꯀꯛꯄꯗ ꯇꯥꯔꯤ꯫ ꯄꯥꯕꯨꯡ, ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯨ, ꯄꯦꯁꯦꯟꯒꯤ ꯃꯥꯡꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯎꯠꯊꯣꯛꯄꯤꯗꯕ ꯇꯥꯔꯤ꯫ ꯁ꯭ꯌꯥꯝꯔꯥꯖ ꯊꯃꯣꯏꯗ ꯑꯋꯥꯕ ꯄꯨꯝꯕ ꯈꯥꯡꯖꯤꯟꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯀꯩꯊꯦꯜꯗ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯒ ꯊꯣꯛꯃꯤꯟꯅꯔꯛꯄꯅꯤ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯀꯩꯐꯥꯅ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯩꯐꯥꯁꯨ ꯑꯅꯝ ꯇꯥꯟꯗꯨꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯁꯨꯃꯥꯡ ꯌꯧꯔꯀꯥꯟꯗ ꯀꯩꯐꯥꯅ ꯁꯅꯥ, ꯅꯪ ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯇꯥꯈꯣ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯥꯁꯤꯟꯅꯗ ꯆꯪꯒꯦ ꯇꯧꯕꯗꯨ ꯀꯩꯐꯥꯅ ꯃꯃꯥꯡꯗ ꯂꯥꯛꯇꯨꯅ ꯊꯠꯆꯤꯜꯂꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯄꯥꯈꯪꯅ ꯂꯩꯁꯥꯕꯤ ꯇꯥꯟꯅꯕꯗꯧꯅ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯍꯜꯂꯤ꯫ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯍꯥꯏꯔꯣ, ꯑꯗꯨꯒ ꯆꯠꯈ꯭ꯔꯣ꯫ ꯅꯪꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯗꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ꯫ ꯍꯥꯏꯗꯧꯗꯣ ꯍꯥꯏꯔꯣ, ꯑꯩ ꯁꯪꯗꯦ꯫ ꯁꯪꯒꯦꯔꯥ ꯁꯪꯉꯣꯏꯒꯦꯔꯥ ꯇꯥꯗꯕ ꯌꯥꯔꯣꯏ꯫ ꯍꯣꯁꯄꯤꯇꯥꯜ ꯅꯪꯒꯤ ꯃꯤꯡ ꯑꯣꯟꯊꯣꯛꯄꯒꯤ ꯋꯥꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯆꯦ ꯆꯥꯡꯗꯨ ꯁꯦꯝꯅꯕ ꯍꯥꯏꯈ꯭ꯔꯦ, ꯃꯇꯝ ꯈꯔ ꯉꯥꯏꯔꯣ꯫ ꯁꯅꯥ, ꯅꯪ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯔꯒ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯍꯥꯏꯗꯣ ꯈꯜꯂꯣ꯫ ꯍꯥꯏꯗꯧꯗꯣ ꯍꯥꯏꯔꯣ꯫ ꯅꯪꯉꯣꯟꯗ ꯊꯥꯔꯤꯕ ꯚꯤꯗꯤꯑꯣꯗꯣ ꯆꯨꯝꯃꯤ, ꯑꯩ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅꯗꯤ ꯍꯥꯏꯔꯣꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯄꯤꯁꯨꯝ ꯏꯁꯨꯛ ꯁꯨꯛꯅ ꯌꯦꯡꯉꯛꯏ꯫ ꯀꯩꯐꯥ ꯊꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯕꯨ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯉꯩꯒꯤ ꯚꯤꯗꯤꯑꯣꯅꯤ꯫ ꯍꯣꯏ ꯐꯔꯦ, ꯑꯗꯨꯒꯤ ꯋꯥꯗꯨꯁꯨ ꯑꯩ ꯌꯥꯔꯒꯦ꯫ ꯑꯗꯨꯕꯨ ꯅꯪ ꯄ꯭ꯔꯣꯄꯔꯇꯤꯁꯤ ꯅꯪꯒꯤ ꯅꯃꯤꯡꯗ ꯑꯣꯟꯕꯗꯤ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯥ? ꯁꯅꯥ, ꯑꯩꯕꯨ ꯅꯪꯅ ꯑꯗꯨꯝꯅ ꯍꯦꯛ ꯈꯟꯕ꯭ꯔꯥ? ꯑꯩꯅ ꯅꯪꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯗ ꯃꯤꯇꯥꯕ ꯃꯤ ꯑꯣꯏꯔꯝꯃꯕꯗꯤ ꯊꯥ 4 ꯀꯔꯤꯒꯤ ꯉꯥꯏꯗꯨꯅ ꯂꯩꯒꯅꯤ? ꯂꯩꯒꯗ꯭ꯔꯅꯦ? ꯑꯩ ꯈꯪꯗꯦ, ꯑꯩ ꯍꯧꯖꯤꯛ ꯀꯅꯥꯕꯨꯁꯨ ꯊꯥꯖꯕ ꯉꯝꯗꯦ꯫ ꯁꯅꯥ, ꯑꯩ ꯅꯪꯅ ꯊꯥꯖꯅꯕ ꯀꯔꯤ ꯇꯧꯒꯦ? ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯥꯁꯤꯟꯅꯗ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯀꯩꯐꯥꯅ ꯑꯃꯨꯛꯀꯁꯨ ꯊꯠꯂꯒ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯀꯟꯕꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯜꯂꯨꯗꯦ꯫ ꯑꯁꯨꯛ ꯆꯥꯎꯕ ꯋꯥꯐꯝ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯃꯤ꯫ ꯂꯣꯠꯀꯦ ꯍꯥꯏꯅ ꯂꯣꯠꯂꯤꯕꯅꯤ, ꯁꯤꯗꯒꯤ ꯍꯦꯟꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯂꯣꯠꯈꯤꯕꯁꯨ ꯌꯥꯏ꯫ ꯁꯅꯥ, ꯌꯨꯝꯗ ꯆꯠꯂꯁꯤ, ꯂꯥꯛꯑꯣ꯫ ꯃꯐꯝꯗꯣ ꯑꯩꯒꯤ ꯌꯨꯝ ꯅꯠꯇꯦ꯫ ꯅꯪꯅ ꯑꯩꯕꯨ ꯑꯣꯠꯄ ꯄꯥꯝꯂꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯒ ꯑꯣꯏꯅ ꯅꯅꯤꯡꯇꯝꯅ ꯑꯣꯠꯂꯣ, ꯂꯥꯛꯑꯣ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯀꯩꯐꯥꯅ ꯐꯩ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯇꯥꯔꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ? ꯒꯥꯔꯤꯁꯦ ꯁ꯭ꯄꯤꯗ ꯑꯔꯩꯕꯈꯩ ꯀꯟꯈꯠꯂꯒ ꯊꯧꯔ ꯏꯊꯟ ꯋꯥꯏꯁꯤꯜꯂꯨꯒꯦ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯍꯧꯔꯣ ꯅꯪ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯄꯥꯈꯠꯂꯛꯇꯨꯅ ꯊꯨꯅ ꯀꯩꯐꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯗꯣꯛꯇꯔ, ꯉꯥꯎꯁꯤꯟꯅꯅꯣ, ꯌꯨꯝꯗ ꯐꯖꯅ ꯍꯜꯂꯣ꯫ ꯀꯩꯐꯥꯁꯨ ꯇꯥꯁꯤꯟꯅꯗꯦ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯌꯥꯔꯦ,
ꯆꯠꯂꯁꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯐꯖꯅ ꯍꯥꯏꯌꯨ ꯍꯣꯏ ꯌꯨꯝꯗ ꯍꯜꯂꯁꯦ ꯍꯥꯏꯕ ꯀꯔꯤ ꯍꯥꯏꯕ ꯌꯥꯡꯒꯣꯏ ꯁꯅꯥ ꯁꯥꯎꯅꯤꯡꯉꯛꯇꯨꯅ ꯅꯣꯏ ꯅꯄꯥꯗꯣ ꯍꯥꯏꯕ ꯀꯩꯐꯥꯗꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯃꯛꯄꯗꯗꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯈꯛ ꯂꯩꯔꯝꯗ꯭ꯔꯦ ꯀꯨꯃꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯁꯨ ꯂꯩꯔꯝꯂꯦ ꯀꯨꯃꯥꯔꯅ ꯅꯪꯅ ꯋꯥꯍꯩ ꯑꯃꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯀꯀꯥ ꯀꯔꯤꯒꯤ ꯀꯀꯥ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ ꯌꯥꯔꯦꯕ ꯃꯣꯏ ꯕꯕꯥ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯃꯨꯛ ꯍꯣꯏ ꯅꯪꯅ ꯈꯪꯕ ꯅꯠꯇꯦꯅꯦ ꯃꯥꯅ ꯃꯌꯨꯝꯗ ꯄꯨꯈ꯭ꯔꯒ ꯏꯆꯥꯅꯨꯄꯤꯁꯤꯗ ꯑꯃꯨꯛ ꯑꯣꯠꯄꯤ ꯅꯩꯕꯤꯗꯅ ꯇꯧꯔꯕꯗꯤ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ ꯀꯩꯐꯥꯗ ꯅꯪ ꯀꯀꯥꯅ ꯍꯥꯏꯔꯤꯁꯤ ꯏꯗꯣꯝꯆꯥ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯅꯥꯗ ꯈꯨꯠ ꯍꯦꯛ ꯊꯥꯕ ꯊꯣꯛꯂꯕ ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯕꯗꯗꯤ ꯄꯤꯕꯤꯌꯨ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯥꯒꯤ ꯀꯅꯥ ꯂꯩꯇꯕꯒꯨꯝ ꯈꯟꯖꯔꯝꯕꯗꯣ ꯀꯨꯃꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯒꯤ ꯃꯇꯧꯁꯤꯗ ꯀꯞꯁꯨ ꯀꯞꯅꯤꯡ ꯄꯦꯟꯁꯨ ꯄꯦꯟꯖꯕ ꯐꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯇꯣꯝꯕꯁꯨ ꯀꯩꯐꯥꯗ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯨꯅ ꯋꯥꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯉꯥꯡꯅꯗ꯭ꯔꯕꯅꯤ ꯁꯨꯃꯥꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯀꯩꯐꯥꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯊꯕꯛꯇꯨ ꯂꯦꯞꯄꯒ ꯌꯦꯡꯉꯛꯏ ꯅꯨꯄꯤ ꯑꯃ ꯇꯣꯡꯕꯗ ꯎꯕꯗ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯏꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯨꯝꯃꯛꯄꯗꯨꯗ ꯌꯥꯝ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯗ ꯏꯇꯩꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯣꯝꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯀꯩꯐꯥ ꯋꯥꯈꯜꯗ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗꯅ ꯅꯣꯛꯄꯗꯤ ꯇꯣꯛꯈ꯭ꯔꯒ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯕ ꯑꯩꯅ ꯉꯥꯡꯂꯀꯥꯟꯗ ꯈꯛ ꯈꯨꯝꯃꯛꯄ ꯈꯪꯅꯤꯕ ꯅꯪ ꯋꯥꯍꯩ ꯑꯣꯏꯅ ꯀꯣꯟꯅ ꯁꯟꯅꯔꯣ ꯋꯥꯔꯤ ꯆꯪꯉꯁꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥ ꯍꯥꯟꯅ ꯆꯪꯕ ꯍꯧꯈꯤ ꯇꯣꯝꯕꯅ ꯁꯛꯇꯥ ꯑꯁꯤ ꯅꯨꯡꯁꯤꯗꯅ ꯐꯖꯅ ꯀꯧꯕꯤ ꯉꯥꯡꯕꯤꯗꯕꯅꯦ ꯑꯩꯅ ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯉꯛꯂꯦ ꯄꯜꯉꯥꯛꯄꯗꯨ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯗꯨꯅ ꯄꯨꯊꯣꯔꯛꯂꯦ ꯁ꯭ꯌꯥꯝꯔꯥꯖꯁꯨ ꯃꯆꯥꯅꯨꯄꯥꯅ ꯋꯥꯈꯜ ꯇꯥꯔꯀꯥꯟꯗ ꯋꯥꯐꯝꯁꯤ ꯀꯔꯝꯅ ꯍꯧꯗꯣꯛꯀꯅꯤ ꯈꯟꯕꯗ ꯋꯥꯔꯝꯃꯤ ꯑꯗꯨꯝꯅ ꯈꯟꯕꯒ ꯄꯜꯉꯥꯛꯄꯗꯨ ꯃꯥꯅ ꯂꯩꯔꯤꯕ ꯋꯥꯔꯗꯇꯨꯗ ꯄꯣꯠ ꯂꯪꯈꯥꯏꯕ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯛꯄꯗꯨꯗ ꯗꯣꯛꯇꯔ ꯅꯔꯁꯅꯆꯤꯡꯕ ꯆꯪꯈꯤꯕꯒ ꯁ꯭ꯌꯥꯝꯔꯥꯖ ꯃꯇꯨꯡꯗ ꯏꯟꯅꯔꯛꯇꯨꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯁꯅꯔꯦꯝꯕꯤꯗꯨ ꯍꯣꯝꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯒ ꯁꯥꯟꯅꯃꯤꯟꯅꯔꯝꯕꯗꯒꯤ ꯍꯣꯝ ꯃꯅꯨꯡꯗ ꯆꯪꯉꯁꯦ ꯍꯥꯏꯅ ꯇꯧꯅꯕꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯆꯪꯉꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯛꯏ ꯑꯍꯟ ꯅꯨꯄꯤꯗꯨꯗꯤ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯅꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯗꯨꯗꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯄꯥ ꯑꯣꯏꯔꯝꯕ ꯇꯥꯏ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅ ꯀꯔꯤꯒꯤ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯅ ꯕꯦꯃꯥ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯃꯐꯝꯁꯤꯗ ꯂꯩꯕꯤ ꯁꯅꯔꯦꯝꯕꯤ ꯍꯥꯏꯔꯤꯗꯨꯕꯨ ꯌꯥꯅꯤ ꯑꯩ ꯏꯁꯥꯅꯤ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯅꯍꯥꯛꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯤ ꯅꯣꯡꯁꯥꯕꯒꯤ ꯏꯃꯥ ꯕꯕꯥꯅꯤ ꯀꯔꯤ ꯂꯩꯔꯒꯦ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯤꯁꯤꯕꯣ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯌꯥꯅꯤ ꯀꯥꯈꯠꯄꯤꯔꯛꯑꯣ ꯐꯝꯁꯤ ꯑꯍꯟ ꯑꯅꯤꯗꯨ ꯀꯥꯈꯠꯂꯛꯂꯒ ꯐꯝꯐꯝ ꯂꯩꯔꯤꯗꯨꯗ ꯐꯝꯃꯤ ꯅꯣꯡꯁꯥꯕꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯕꯁꯤꯒꯤ ꯃꯔꯝꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯈꯜꯂꯤ ꯑꯩ ꯈꯪꯗꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯑꯣꯏꯔꯦ ꯍꯥꯏꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯑꯩꯅ ꯀꯔꯝꯅ ꯌꯦꯠꯂꯤꯕ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯅꯨꯄꯥꯅ ꯂꯨꯍꯣꯡꯉꯣ ꯍꯥꯏꯕ ꯌꯥꯗꯅ ꯂꯩꯔꯤꯕꯁꯤ ꯅꯪ ꯈꯪꯗꯦ ꯃꯗꯨꯗ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯣꯡꯁꯥꯕꯁꯨ ꯃꯐꯝꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ ꯅꯈꯣꯏꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯗꯤ ꯌꯨꯝꯗ ꯁꯥꯟꯅꯁꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯖꯠꯁꯨ ꯈꯔ ꯈꯜꯂꯨ ꯐꯤꯃꯟꯁꯤꯒꯤꯗꯃꯛ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒ ꯁꯤꯡꯅꯗꯨꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯗꯣ ꯋꯥꯍꯩꯗꯣ ꯑꯃꯨꯛꯇꯤ ꯍꯥꯏꯈ꯭ꯔꯦ ꯑꯅꯤꯔꯛ ꯍꯟꯅꯗꯤ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯑꯆꯧꯕ ꯅꯣꯡꯁꯥꯕꯒꯤ ꯃꯄꯥꯅ ꯐꯔꯦ ꯅꯪꯅ ꯃꯥꯕꯨ ꯊꯥ ꯑꯃ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯗ ꯌꯥꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯍꯟ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯅꯣꯡꯁꯥꯕ ꯁꯅꯔꯦꯝꯕꯤꯗ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯝꯗꯕꯤꯗ ꯆꯠꯈ꯭ꯔꯦ ꯁꯅꯔꯦꯝꯕꯤꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯂꯝꯕꯤꯗꯅꯤ ꯅꯣꯡꯁꯥꯕꯗ ꯇꯣꯝꯕꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯊꯨꯅ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯔꯒ ꯀꯩꯐꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯅꯣꯡꯁꯥꯕ ꯀꯩꯐꯥꯅ ꯀꯧꯕꯒꯗꯨ ꯈꯨꯃꯝꯗ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ
Lon khuyadro khara koina. Kaidona buthok laino. Mi phataba haishidi otkadabani. Noi loina mi changoina khibagi wani ne. Kanano nang wangang la kanoi ngonda. Tinaba marup kasi kau khibagi wani ne. Marup tagidi ichani hena lumba masana tabani. Kaifa khumningai leitrabara karino ka adudagi thoki nongsabana yanggoi sanada. Ase sat hekta mung nungsi salona khangbra. Otkidongni. Khangaba. Yanggoi sana nokmi tauraga makok no mai.